ꯑꯍꯥꯟꯕꯃꯛꯇꯗ TMB ꯗꯤꯖꯤꯇꯦꯜ ꯅꯦꯠꯋꯥꯔꯛꯄꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯁ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯗ TMB ꯁꯥꯏꯠꯇꯒꯤ ꯅꯣꯔꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯑꯣꯖꯥ ꯇꯞꯇꯥꯒꯤ ꯁꯪꯈꯥꯏꯗꯅꯤ ꯀꯨꯀꯤꯂꯦꯟ 14 ꯔꯤꯂꯤꯁ ꯇꯧꯕꯅꯦꯀꯣ ꯑꯗꯣ ꯑꯣꯖꯥꯒꯤ ꯀꯨꯀꯤꯂꯦꯟ 14ꯁꯤꯗ ꯑꯣꯖꯥꯅ ꯍꯥꯏꯅꯤꯡꯉꯤꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯂꯣꯟꯗꯣ ꯉꯁꯤꯒꯤ 14ꯁꯦ ꯑꯣꯖꯥꯅ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯀꯩꯅꯣ ꯀꯨꯀꯤꯂꯦꯟ 14ꯁꯤꯗ ꯑꯩꯅ ꯁꯩꯊꯥꯖꯕꯁꯤꯗꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯇꯁꯦꯡꯅꯗꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯁꯩꯊꯥꯖꯅꯤꯡꯉꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯎꯖꯔꯤꯕ ꯂꯧꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤꯁꯨ ꯁꯨꯝ ꯂꯧꯐꯝ ꯑꯃ ꯎꯕ ꯌꯥꯗꯦ ꯑꯃꯁꯨ ꯍꯥꯏ ꯀꯦꯅꯦꯜꯒꯤ ꯈꯤꯇꯪ ꯍꯦꯛ ꯃꯈꯥꯗ ꯂꯩꯕ ꯄꯣꯠꯅꯤ ꯑꯗꯨꯁꯨ ꯎꯕ ꯌꯥꯗꯦ ꯑꯗꯣ ꯍꯣꯏ ꯎꯕ ꯌꯥꯔꯤꯕ ꯈꯔꯁꯤ ꯑꯩꯈꯣꯏ ꯑꯁꯤꯐꯥꯎꯕ ꯋꯥꯅ ꯎꯖꯔꯤꯁꯤ ꯂꯩꯕ ꯀꯥꯟꯁꯤꯗ ꯂꯧ ꯂꯣꯛꯄ ꯌꯥꯔꯣꯏ ꯐꯧꯕꯩ ꯃꯩ ꯊꯥꯒꯅꯤ ꯈꯨꯗꯥꯛ ꯃꯩ ꯊꯥꯒꯅꯦꯅ ꯃꯥꯏꯛ ꯄꯥꯏꯔꯒ ꯂꯥꯎꯔꯒ ꯆꯠꯄꯗꯨꯅꯤ ꯆꯤꯡ ꯃꯊꯛꯇ ꯑꯗꯨ ꯁꯥꯎꯅꯤꯡꯉꯛꯄꯗꯨꯅꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯆꯤꯡꯉꯒ ꯁꯨꯝ ꯄꯣꯔꯛꯄꯗꯨꯅꯁꯨ ꯑꯩꯈꯣꯏ ꯑꯗꯨ ꯉꯛꯇꯗꯤ ꯁꯨꯝ ꯁꯛꯄꯗ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯍꯥꯟꯕꯅꯤ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕꯁꯦ ꯀꯨꯀꯤꯁꯤꯡ ꯃꯣꯏꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯐꯝꯁꯨ ꯊꯣꯛꯇꯦ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗꯒꯤꯕꯨ ꯑꯣꯏꯔꯣ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗꯒꯤꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯇꯥꯟꯐꯝꯁꯨ ꯑꯝꯇ ꯊꯣꯛꯇꯕꯅꯦ ꯃꯈꯣꯏꯗꯤ ꯑꯗꯣ ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯛꯇꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯁꯣꯛ ꯄꯤꯔꯒ ꯑꯗꯨꯒꯤ ꯑꯣꯏꯅ ꯁꯨꯝ ꯍꯟꯗꯛ ꯑꯣꯏꯅ ꯊꯥꯗꯣꯛꯆꯕ ꯏꯁꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯨꯀꯤꯂꯦꯟ ꯇꯥꯟꯕ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ ꯌꯥꯗ꯭ꯔꯤꯁꯤ ꯑꯩ ꯑꯍꯥꯟꯕꯗꯁꯨ ꯈꯪꯖꯔꯝꯕ ꯅꯠꯆꯗꯦꯀꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤ ꯑꯩꯉꯣꯟꯗ ꯊꯥꯖꯤꯟꯕꯤꯔꯛꯄ ꯄ꯭ꯔꯨꯞ ꯌꯥꯎꯗꯕ ꯄꯣꯠ ꯑꯝꯇ ꯁꯛꯆꯕ ꯅꯠꯆꯗꯦ ꯑꯩꯒꯤꯗꯤ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯄꯣꯠ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯈꯔ ꯄꯥꯖꯔꯨꯔꯕ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯁꯛꯆꯔꯤꯕꯁꯤ ꯑꯗꯨꯗꯅ ꯍꯦꯛ ꯀꯨꯀꯤꯂꯦꯟ ꯇꯥꯟꯕꯁꯨ ꯌꯥꯗꯦ ꯃꯈꯣꯏꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯔꯤꯒꯨꯝꯕ ꯗꯤꯃꯥꯟ ꯑꯃꯠꯇ ꯃꯅꯤꯄꯨꯔꯗꯒꯤ ꯇꯧꯕ ꯌꯥꯗꯦ ꯃꯈꯣꯏꯅ ꯑꯗꯨꯒꯤꯗꯃꯛꯁꯨ ꯑꯣꯏꯅ ꯁꯛꯆꯕ ꯏꯁꯩꯗꯨꯅꯤ ꯑꯩ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯗꯨꯝ ꯏꯁꯩꯁꯤ ꯇꯥꯕꯤꯔꯒ ꯃꯌꯥꯝ ꯑꯗꯨꯝ ꯑꯣ ꯁꯤꯒꯤꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯅꯩꯅꯕꯤꯔꯣ ꯃꯌꯥꯝꯅ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯧꯒꯤꯅꯦ ꯑꯦꯟ ꯗꯦꯟ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯅꯦ ꯗꯤꯃꯥꯟ ꯇꯥꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯇꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯗꯤꯃꯥꯟꯁꯦ ꯐꯪꯉꯔꯣꯏꯅ ꯑꯣꯟꯗꯅ ꯃꯦꯟ ꯃꯥꯟ ꯇꯥꯗꯒꯤ ꯑꯩꯈꯣꯏ ꯎꯂꯩ ꯄꯨꯂꯩ ꯇꯧꯕꯤꯗ ꯁꯨꯝ ꯑꯃ ꯐꯪꯉꯔꯣꯏ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯑꯃꯃꯨꯛ ꯇꯧ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯑꯃꯃꯨꯛ ꯇꯧ ꯑꯃꯃꯨꯛ ꯇꯧ ꯑꯩ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯁꯜꯂꯛꯄꯗ ꯁꯨꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯁꯨꯝ ꯑꯩꯅ ꯁꯛꯆꯕ ꯑꯩ ꯀꯩꯅꯣꯗꯣ ꯃꯗꯩꯗ ꯑꯗꯨꯒꯤ ꯊꯤꯝꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯀꯨꯀꯤꯂꯦꯟ 14ꯁꯤ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯂꯧꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯍꯟꯗꯛ ꯃꯔꯛꯇ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯄꯥꯎꯗ ꯁꯨꯝ ꯇꯥꯖꯕꯗ ꯂꯧꯒꯤ ꯃꯇꯥꯡꯁꯤꯗ ꯃꯣꯏꯅ ꯅꯥꯄꯤꯗ ꯍꯥꯏꯕ꯭ꯔꯥ ꯅꯠꯇꯦ ꯑꯗꯨꯒꯤꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯟꯅ ꯈꯪꯈꯤ ꯑꯗꯨꯗꯤ ꯁꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯃꯁꯤ ꯍꯦꯛ ꯄꯥꯎ ꯇꯥꯕꯒ ꯑꯩꯅ ꯅꯠꯇꯦ ꯁꯤꯗꯤ ꯀꯨꯀꯤꯅ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯉꯤ ꯃꯔꯝꯗꯤ ꯀꯨꯀꯤꯅ ꯑꯣꯏꯕ ꯇꯥꯔꯗꯤ ꯄꯔꯦꯡ ꯁꯥꯅ ꯆꯥꯏ ꯃꯤ ꯑꯃꯈꯛꯀꯤ ꯂꯧꯐꯝꯗꯨꯗ ꯇꯧꯔꯝꯕꯗꯨꯅꯗꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯗꯨ ꯇꯁꯦꯡꯅ ꯃꯥꯗꯤ ꯑꯩꯈꯣꯏ ꯄꯥꯔꯁꯣꯅꯦꯜ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯝꯕ ꯌꯥꯏ ꯃꯗꯨꯅ ꯇꯣꯉꯥꯟꯕꯅꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ ꯁꯤꯁꯤꯒꯗꯤ ꯑꯗꯨꯗꯤ ꯑꯀꯣꯟꯕꯒꯤꯅꯤ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏ ꯉꯥꯡꯈꯂꯋꯥꯏ ꯃꯅꯤꯡ ꯍꯧꯖꯤꯛ ꯋꯥꯔ ꯖꯣꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯉꯥꯡꯈ ꯂꯩꯀꯥꯏ ꯗꯦꯟ ꯑꯗꯨꯒ ꯊꯥꯡꯃꯄꯣꯛꯄꯤ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜ ꯃꯥꯁꯤ ꯃꯣꯏꯒꯤ ꯋꯦ ꯂꯩꯔꯤꯗꯅ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯁꯣꯝꯅ ꯍꯦꯟꯅ ꯃꯦꯗꯤꯌꯥꯅꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯂꯩꯕꯅꯤ ꯁꯣꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟꯗꯁꯨ ꯍꯦꯛ ꯎꯕꯤꯔꯝꯃꯅꯤ ꯃꯣꯏꯒꯤ ꯂꯝꯕꯤꯗꯣ ꯑꯗꯨ ꯃꯥꯏ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯎꯔꯒ ꯆꯠꯄꯤꯗꯣ ꯃꯩꯇꯩ ꯂꯧ ꯂꯣꯛꯄ ꯌꯥꯔꯣꯏ ꯈꯨꯗꯥꯛ ꯃꯩ ꯊꯥꯒꯅꯤ ꯐꯧꯕꯩ ꯃꯩ ꯊꯥꯒꯅꯤ ꯂꯧ ꯂꯣꯛꯄ ꯌꯥꯔꯣꯏ ꯏꯁꯥꯅ ꯎꯖꯔꯤꯕ ꯂꯧꯁꯤ ꯂꯧ ꯂꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯁꯤꯗꯤ ꯀꯅꯥꯝꯇꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯗ ꯁꯤꯗꯤ ꯏꯚꯟ ꯀꯩꯅꯣꯅꯐꯥꯎ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯕꯨ ꯍꯥꯏꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯃꯤ ꯑꯃꯅ ꯎꯖꯔꯤꯕ ꯄꯣꯠꯇꯣ ꯂꯧ ꯂꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯂꯝꯗ ꯎꯔꯨꯕ ꯅꯠꯇꯦꯀꯣ ꯍꯥꯏꯔꯤꯁꯦ ꯁꯔꯀꯥꯔꯒꯤ ꯂꯝꯗ ꯎꯔꯨꯕ ꯑꯣꯏꯇꯥꯔꯗꯤ ꯂꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯏ ꯏꯁꯥꯒꯤ ꯂꯧꯐꯝꯁꯤ ꯑꯩ ꯆꯥꯔꯤꯕ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯕ꯭ꯔꯅꯦ ꯉꯁꯤ ꯑꯩ ꯆꯥꯛ ꯆꯥꯗꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯋꯥꯔ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯑꯗꯨ ꯄꯦꯟꯗꯕꯒꯤꯗꯃꯛꯇꯅꯤ ꯑꯩ ꯂꯧ ꯂꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯃꯥꯏꯛꯇ ꯂꯥꯎꯔꯒ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯁꯤꯃ ꯍꯦꯛ ꯄꯥꯎ ꯊꯛ ꯄꯤꯔꯛꯑꯦ ꯑꯗꯨꯒꯤꯁꯤ ꯑꯩꯈꯣꯏ ꯇꯧꯀꯥꯟ ꯈꯔ ꯑꯐꯕ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯅ ꯑꯩꯈꯣই ꯃꯦꯟꯗꯨꯗꯤ ꯑꯣꯏꯔꯝꯃꯒ ꯄꯨꯂꯞꯇꯤ ꯑꯣꯏꯁꯤꯜꯂꯛꯇ꯭ꯔꯦ ꯀꯩꯅꯣ ꯏꯁꯩ ꯑꯗꯨꯒꯤꯗꯤ ꯉꯥꯛꯇꯗꯤ ꯁꯨꯝ ꯁꯛꯄꯗꯤ ꯌꯥꯗꯦꯗꯅ ꯑꯣꯖꯥꯒ ꯑꯃꯁꯨꯡ ꯁꯪꯁꯊꯥꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ LMGꯒ ꯇꯧꯔꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯅ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ
ꯀꯩꯅꯣꯅꯦ ꯍꯥꯏ ꯑꯩ ꯚꯣꯂꯨꯟꯇꯤꯌꯔꯅꯗꯤ ꯍꯥꯏꯗꯦꯀꯣ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯁꯨꯝ ꯆꯪꯕ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯥ ꯁꯣꯛꯂꯛꯄꯅꯦꯅ ꯍꯥꯏ ꯑꯗꯣ ꯉꯁꯤ ꯑꯣꯖꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯏ ꯍꯥꯏꯀꯣ LMGꯒ ꯇꯧꯔꯒ ꯑꯗꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯄꯤꯔꯨꯕ ꯄꯩꯁꯥ ꯄꯤꯔꯨꯕ ꯍꯥꯏꯖ ꯍꯣꯏ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯣꯏꯅ ꯅꯤꯖꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯁꯣꯛꯂꯕꯁꯤꯡ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯁꯤꯒꯤꯁꯨꯅꯤꯀꯣ ꯑꯋꯥ ꯑꯅꯥ ꯇꯥꯔ ꯃꯩ ꯊꯥꯕꯤꯈ꯭ꯔꯕ ꯑꯣꯏꯔꯣ ꯁꯤ ꯃꯇꯦꯡ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯅꯤꯖꯕꯅꯤ ꯑꯩꯈꯣꯏꯅ ꯅꯤꯔꯨꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯄꯤꯖꯔꯨꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯥꯡꯉꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯤꯖꯔꯨꯏ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯃꯌꯥꯝꯗꯒꯤ LMGꯒ ꯇꯧꯔꯒ ꯗꯣꯅꯦꯁꯟ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯈꯔ ꯑꯗꯨꯗ ꯑꯣꯖꯥ ꯀꯦꯇꯣꯒꯣꯔꯤꯒ ꯈꯥꯏꯗꯣꯛꯄ꯭ꯔꯥ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯣꯛꯑꯒꯗꯤ ꯁꯤ ꯄꯥꯡꯕ ꯑꯗꯨ ꯇꯧꯕ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯗ ꯊꯤꯅꯩꯌꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯤꯅ ꯁꯣꯛꯑꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯐꯨꯝꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯊꯤꯍꯜꯂꯦ LMGꯅꯁꯨ ꯊꯤ ꯑꯗꯨ ꯃꯁꯤ ꯌꯥꯝ ꯁꯣꯛꯑꯦ ꯑꯁꯤ ꯁꯣꯛꯄ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯆꯪꯉ ꯌꯦꯡꯉ ꯃꯇꯨꯡꯗꯅꯤꯀꯣ ꯃꯣꯏꯁꯨ ꯑꯗꯨ ꯑꯃꯨꯛꯁꯨ ꯃꯤꯅ ꯑꯃꯨꯛꯁꯨ ꯄꯥꯡꯉ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯂꯩꯕ ꯇꯥꯔꯗꯤ ꯃꯗꯨꯁꯨ ꯇꯧꯖꯔꯣꯏꯅ ꯑꯩꯈꯣꯏ ꯈꯟꯖꯩ ꯑꯗꯨ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠꯇꯤ ꯑꯃꯃꯨꯛ ꯑꯃꯨꯛꯁꯨ ꯄꯤꯔꯒꯅꯤ ꯍꯧꯖꯤꯛ ꯃꯗꯨꯒꯤꯗꯤ ꯄꯩꯁꯥ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯌꯥꯝꯕꯒꯤ ꯄꯩꯁꯥ ꯀꯩꯅꯣꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯗꯨ ꯑꯩꯈꯣꯏ ꯑꯁꯣꯛꯄꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅꯕꯨꯗꯤ ꯑꯩꯈꯣꯏ ꯇꯧꯔꯛꯀꯗꯕꯕꯨꯗꯤ ꯃꯥꯜꯂꯤ ꯃꯗꯨꯗꯤ ꯑꯩꯅ ꯂꯦꯞꯆꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯩꯈꯣꯏ ꯇꯥꯏꯐꯝ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ LMGꯅ ꯂꯦꯞꯆꯔꯁꯅꯨ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣই ꯁꯣꯛꯄ ꯌꯥꯗꯕꯒꯤ ꯑꯩꯅ ꯑꯗꯨꯛ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕ ꯑꯩꯈꯣꯏ ꯌꯦꯡꯁꯟ ꯃꯣꯅꯤꯇꯔ ꯇꯧꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨ ꯉꯁꯤꯁꯤꯅ ꯑꯩꯅ ꯌꯥꯎꯖꯔꯤꯕꯁꯤꯅ ꯑꯩꯒꯤꯅ ꯑꯔꯣꯏꯕꯅꯤ ꯑꯍꯥꯟꯕ ꯑꯃꯁꯨ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯑꯩꯒꯤꯗꯤ ꯁꯤꯃꯁꯨ ꯀꯌꯥ ꯍꯩꯅꯖꯗꯦ ꯑꯩꯒꯤꯗꯤ ꯑꯗꯨ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯈꯛꯇꯪ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯄꯥꯝꯖꯕ ꯁꯣ ꯇꯧꯕꯗꯤ ꯄꯥꯝꯖꯗꯦ ꯑꯩꯒꯤꯗꯤ ꯃꯗꯨ ꯑꯩ ꯀꯩꯅꯣꯗ ꯌꯥꯎꯖꯗꯦ ꯑꯩꯅ ꯑꯗꯣꯝꯗ ꯑꯩꯅ ꯄꯥꯡꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯈꯔꯁꯨ ꯑꯃꯨꯛꯁꯨ ꯐꯩ ꯃꯌꯥꯝꯗꯒꯤ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯅꯤꯖꯔꯒ ꯑꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯁꯣꯛꯑꯕꯗꯨ ꯃꯇꯦꯡ ꯄꯥꯡꯖꯕꯗꯣ ꯑꯗꯨꯗ ꯍꯣꯏ ꯑꯩꯅ ꯂꯣꯟꯅꯕꯨ ꯄꯥꯡꯉꯁꯨ ꯂꯣꯏꯔꯦ ꯄꯥꯡꯉꯦꯗꯅ ꯑꯗꯨ ꯍꯣꯏ ꯑꯩꯈꯣꯏ LMGꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯃꯝꯕ ꯇꯥꯏꯐꯝꯒꯤ ꯀꯩꯅꯣꯁꯤꯡꯅꯁꯨ ꯑꯗꯨꯝ ꯇꯧꯖꯁꯅꯨ ꯇꯞꯇꯥ ꯈꯛꯀꯤ ꯑꯣꯏꯅ ꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯒꯤꯗꯨꯅꯤ ꯃꯤ ꯈꯨꯗꯤꯡꯒꯤꯗꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯥꯟꯅꯗꯦ ꯑꯗꯣ ꯑꯩꯒꯤꯅ ꯁꯤꯁꯤꯅ ꯄꯥꯡꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯕꯨ ꯃꯇꯦꯡꯗꯣ ꯑꯩꯈꯣꯏꯒꯤ ꯇꯞꯇꯥꯒꯤ ꯑꯦꯀꯥꯎꯟꯗ ꯇꯞꯇꯥꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯍꯦꯟꯕ LK ꯏꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯤꯗꯩꯗ ꯑꯩꯈꯣꯏ ꯊꯥꯖꯤꯟꯕꯤꯔꯛꯑꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯠꯁꯤꯟꯅꯖꯕꯒꯤ ꯊꯕꯛ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯑꯩꯈꯣꯏ ꯄꯩꯁꯥ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯗꯨ ꯈꯨꯠꯁꯤꯟꯅꯖꯕꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯖꯒꯦ ꯍꯥꯏꯕꯒꯤꯁꯤꯗꯤ ꯆꯞ ꯆꯥꯅ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯆꯔꯤ ꯌꯥꯝ ꯐꯕ ꯊꯕꯛꯅꯦꯅ ꯈꯟꯖꯩ ꯑꯣꯖꯥꯀꯣ ꯑꯗꯨꯕꯨ ꯑꯣꯖꯥ ꯈꯤꯇꯪꯗꯤ ꯄꯥꯔꯁꯣꯅꯦꯜꯗ ꯑꯣꯏꯔꯦ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯕꯗꯤ ꯀꯌꯥꯃꯨꯛꯇꯤ ꯗꯣꯅꯦꯁꯟ ꯃꯌꯥꯝꯁꯦ ꯄꯤꯕꯤꯔꯛꯀꯦ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ $1,30,1,000,000 1,138 ꯄꯩꯁꯥ 19 ꯑꯗꯨꯃꯨꯛ ꯂꯥꯛꯈꯤꯕꯅꯦ ꯇꯥꯡ 13ꯇꯩꯅꯦ ꯅꯦꯠꯁꯤꯁꯨ ꯃꯇꯝꯗꯁꯨ ꯌꯥꯅꯗꯕꯒꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ GPayꯁꯤꯁꯨ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯥꯡꯉꯤꯕ GPayꯁꯨ ꯑꯅꯧꯕ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯀꯥꯜꯂ ꯅꯣꯡꯃ ꯑꯣꯞ ꯂꯩ ꯅꯣꯡꯃ ꯀꯥꯜꯂ ꯅꯣꯡꯃ ꯑꯣꯞ ꯂꯩ ꯃꯤ 100 ꯐꯥꯔꯗꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯣꯏ ꯄꯥꯡꯕꯤꯔꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯍꯦꯛ ꯊꯥꯖꯤꯟꯕꯤꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯂꯤꯃꯤꯠ ꯂꯩꯔꯛꯄꯗꯣ ꯑꯗꯨꯅ ꯂꯤꯃꯤꯠ ꯂꯩꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯒ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯑꯣ ꯑꯗꯨ ꯄꯥꯡꯕꯤꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯗꯨꯗ ꯊꯣꯏꯗꯣꯛꯅ ꯑꯁꯥꯎꯕ ꯂꯩꯖꯗꯦ ꯂꯤꯃꯤꯠ ꯂꯩꯗꯤ ꯑꯩꯈꯣꯏ ꯄꯥꯡꯉꯛꯄ ꯃꯤꯁꯤꯡꯗꯨꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥꯒꯤꯗꯤ ꯅꯠꯇꯦ ꯍꯣꯏ ꯈꯔ ꯑꯗꯨ ꯍꯧꯖꯤꯛꯄꯨꯗꯤ ꯐꯣꯡꯗꯣꯛꯆꯈꯤꯔꯣꯏ ꯐꯣꯡ ꯍꯥꯏꯕ ꯌꯥꯕ ꯃꯇꯥꯡꯗꯨꯕꯨꯗꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯅꯤꯅ ꯑꯣꯏꯗ꯭ꯔꯤ ꯁꯦꯀꯦꯟ ꯇꯥꯏꯝ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯀꯤꯛ ꯈꯔꯗꯤ ꯄꯤꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯑꯍꯥꯟꯕꯅꯤꯅ ꯃꯈꯣꯏ ꯁꯣꯏꯕꯒꯤ ꯑꯣꯏꯅ ꯅꯝꯁꯤꯜꯂꯨꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯐ꯭ꯂꯥꯁ ꯇꯧꯔꯛꯀꯅꯤ ꯄꯩꯁꯥꯁꯨ ꯑꯗꯣꯝꯅ ꯂꯨꯄꯥ 100ꯗꯣ ꯀꯥꯞꯁꯤꯟꯕꯤꯔꯛꯄ ꯀꯔꯤ ꯀꯥꯏꯒꯦ ꯃꯉꯥ ꯑꯗꯨꯒ ꯂꯨꯄꯥ 100 ꯐꯥꯅꯕ ꯀꯥꯞꯄꯛꯄꯗꯤ 25 5ꯗꯣ ꯑꯩꯈꯣꯏ 10 ꯀꯥꯞꯄꯤꯔꯗꯧ ꯁꯔꯨꯛꯇꯤ 10 ꯀꯥꯞꯄꯤꯔꯗꯧ ꯁꯔꯨꯛꯇꯤ ꯑꯃꯈꯛꯇ ꯀꯥꯞꯁꯤꯟꯕꯤꯔꯛꯑꯁꯨ ꯃꯗꯨꯗꯣ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯂꯤꯃꯤꯠꯇ ꯂꯩꯔꯛꯄꯅꯤ ꯃꯤꯁꯤꯡꯗꯣ ꯑꯗꯨꯅ ꯁꯥꯟꯅꯁꯜꯂꯛꯄꯁꯨ ꯃꯥꯜꯂꯤ ꯑꯗꯨ ꯍꯣꯏ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯣꯏꯍꯟꯕꯤꯒꯅꯨ ꯑꯗꯨ ꯄꯥꯡꯕꯤꯔꯒꯅ ꯁꯣꯝꯗ ꯑꯗꯣꯝꯅ ꯄꯥꯡꯕꯤꯔꯛꯏꯕ ꯃꯇꯦꯡꯗꯣ ꯇꯞꯇꯥꯗ ꯅꯠꯇꯦ ꯇꯥꯏꯐꯨꯝꯗ ꯅꯠꯇꯦ
ꯁꯣꯛꯂꯕꯁꯤꯡꯁꯤꯗꯅꯦ ꯁꯝꯅ ꯑꯗꯣꯝ ꯈꯛ ꯑꯃ ꯃꯈꯣꯏꯗꯨ ꯈꯛꯇꯪ ꯌꯦꯡꯉꯒ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯇꯞꯇꯥꯒꯤꯗꯃꯛꯇ ꯇꯞꯇꯥꯕ ꯅꯨꯡꯁꯤꯗꯕꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯐꯝ ꯅꯨꯡꯁꯤꯗꯕ ꯅꯠꯇ꯭ꯔꯒ ꯑꯦꯜꯑꯦꯝꯖꯤ ꯅꯨꯡꯁꯤꯗꯕꯗ ꯑꯣꯏꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯣ ꯊꯥꯗꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯇꯧ ꯁꯤꯀꯤ ꯑꯃꯇꯒꯤ ꯆꯥꯕꯒꯤ ꯅꯠꯇꯦ ꯁꯤꯒꯤꯗꯤ ꯑꯗꯣꯝꯅ ꯂꯨꯄꯥ 5 ꯈꯛꯇꯪ ꯄꯤꯕꯤꯔꯛꯄꯗꯣ ꯑꯩꯅ ꯃꯗꯨ ꯆꯥꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯩ ꯑꯩꯈꯣꯏ ꯆꯠꯂꯨꯕꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯤ ꯉꯁꯤ ꯊꯥ ꯍꯧꯔꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯥꯏꯗꯣꯛꯀꯗꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯊꯥꯗꯣꯛꯆꯔꯛꯀꯅꯤ ꯑꯗꯨ ꯉꯁꯤꯃꯛꯇꯪꯗꯤ ꯈꯪꯈꯤꯔꯣꯏ ꯉꯁꯤ ꯈꯛꯇꯪꯗꯤ ꯄꯥꯡꯖꯔꯨꯕꯗꯨꯗꯤ 50,000 ꯈꯛꯇꯅꯤ ꯂꯦꯝꯍꯧꯔꯤ ꯂꯦꯝꯍꯧꯔꯤꯕ ꯄꯩꯁꯥꯁꯦ ꯑꯝꯇ ꯊꯝꯖꯔꯣꯏꯅ ꯈꯟꯕꯅꯤ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯊꯦꯡꯈꯤꯕ ꯉꯁꯤꯗꯤ ꯐꯥꯛꯇꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯄꯨꯂꯞ ꯂꯩꯈꯤꯗꯕꯗꯣ ꯑꯩꯈꯣꯏ ꯃꯤ 9 ꯂꯩꯈꯤꯗꯕ ꯈꯥꯃꯦꯟ ꯂꯧꯈꯤꯗꯨ ꯁꯣꯛꯑꯣꯕꯗꯨꯒꯤꯁꯨ ꯍꯥꯏꯐꯦꯠ ꯄꯟꯕꯤꯔꯝꯃꯤ ꯑꯗꯨꯅ ꯍꯌꯦꯡꯕꯨ ꯑꯣꯏꯔꯣ ꯍꯥꯡꯆꯤꯠꯄꯨ ꯑꯣꯏꯔꯣ ꯃꯈꯣꯏ ꯊꯣꯛꯑꯕ ꯁꯨꯝ ꯇꯧꯖꯔꯁꯅꯨ ꯀꯩꯅꯣ ꯄꯩꯁꯥꯒꯤ ꯍꯤꯁꯥꯞꯇꯨꯕꯨꯗꯤ ꯁꯝꯅꯗ ꯑꯩꯅ ꯑꯣꯏꯅ ꯄꯥꯏꯖꯩ ꯀꯩꯅꯣꯗ ꯑꯁꯤꯅ ꯑꯩ ꯀꯩꯅꯣꯁꯨ ꯂꯥꯛꯄꯅꯤꯅ ꯑꯩ ꯄꯩꯁꯥ ꯑꯁꯨꯛ ꯂꯩꯔꯦꯅ ꯑꯩꯈꯣꯏꯅ ꯁꯤ ꯄꯥꯡꯉꯣ ꯆꯠꯂꯣ ꯃꯤꯕꯨꯗꯤ ꯃꯈꯣꯏꯅ ꯊꯤꯖꯕꯅꯤꯀꯣ ꯃꯁꯤꯗ ꯁꯤ ꯄꯥꯡꯕꯅ ꯆꯨꯝꯒꯅꯤ ꯑꯗꯨꯒ ꯁꯤ ꯄꯥꯡꯁꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯟꯅꯒꯤ ꯀꯣꯛꯇ ꯁꯥꯟꯅꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨ ꯁꯦꯟꯗꯨꯗꯕꯨ ꯑꯩꯅ ꯑꯗꯨ ꯄꯥꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯨꯝ ꯑꯩ ꯀꯩꯅꯣꯗꯒꯤ ꯂꯥꯛꯄ ꯄꯣꯠꯅꯤꯅ ꯑꯩꯅ ꯁꯨꯝ ꯈꯨꯠꯁꯤꯟꯅꯖꯕꯩ ꯋꯥꯅꯤ ꯇꯁꯦꯡꯅꯗꯤ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡꯗꯣ ꯑꯗꯨꯅꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯉꯝꯖꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣই ꯊꯃꯣꯏ ꯁꯣꯛꯂꯕꯁꯤꯡ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯦ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯕꯁꯦ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯌꯦꯡ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯌꯥꯎꯔꯤꯑꯕ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯗꯣꯅꯦꯁꯟ ꯄꯤꯕꯤꯔꯒ ꯑꯣꯖꯥꯅ ꯄꯩꯁꯥ ꯄꯤꯖꯒꯦꯅ ꯈꯣꯠꯀꯦꯅ ꯇꯧ ꯍꯣꯏ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅꯀꯣ ꯑꯣꯖꯥꯅ ꯄꯥꯡꯕꯁꯤꯗ ꯑꯣꯖꯥꯅ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯑꯅꯥꯕ ꯑꯁꯣꯛꯄꯗ ꯉꯥꯛꯇ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯉꯥꯡꯉꯦ ꯗꯤꯁꯄ꯭ꯂꯦꯁ ꯄꯤꯄꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯤꯗꯤ ꯀꯩ ꯂꯩ ꯑꯣꯖꯥ? ꯉꯥꯏꯈꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯔꯤꯂꯤꯐꯀꯤꯗꯤ ꯑꯌꯥꯝꯕ ꯄꯥꯡꯅꯩꯌꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯅ ꯐꯪꯉꯦꯕꯨ ꯑꯣꯏꯔꯣ ꯑꯗꯨ ꯃꯥꯏ ꯀꯩꯅꯣꯁꯤꯡ ꯊꯧꯖꯟꯅꯕꯗ ꯌꯥꯝ ꯑꯗꯨ ꯍꯣꯏ ꯄꯩꯁꯥꯒꯤꯗꯤ ꯃꯣꯏ ꯋꯥꯏꯀꯣ ꯋꯥꯗꯕ ꯅꯠꯇꯦ ꯑꯗꯨ ꯍꯦꯟꯅ ꯋꯥꯔꯤꯕꯗꯨꯗꯤ ꯍꯣꯏ ꯃꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯇꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯒ ꯂꯥꯛꯏꯕꯅꯤ ꯋꯥꯔꯤꯅꯤ ꯈꯪꯉꯤꯅꯤ ꯑꯩꯈꯣꯏꯁꯨ ꯗꯦꯟ ꯑꯗꯨ ꯁꯣꯝꯒꯤꯅ ꯑꯃꯨꯛꯇꯨ ꯁꯣꯛꯑ ꯇꯥ ꯂꯩꯔꯦ ꯂꯥꯏꯌꯦꯡꯕ ꯉꯝꯗꯗꯅ ꯇꯥ ꯂꯩꯕꯗꯨꯗꯤ ꯑꯗꯨꯒꯗꯤ ꯑꯃꯨꯛꯁꯨ ꯈꯤꯇꯪ ꯑꯗꯨ ꯃꯣꯏꯗ ꯐꯍꯟꯕꯒꯤ ꯃꯊꯧꯗꯣ ꯇꯥꯔꯤ ꯍꯥꯏꯕꯗꯨꯒꯤꯅꯤ ꯑꯗꯨꯒ ꯂꯩꯈꯤꯗꯕꯁꯤꯡꯒꯤꯁꯨ ꯋꯥꯔꯤꯕꯅꯤꯗ ꯑꯃꯨꯛ ꯑꯋꯥꯕ ꯂꯥꯟꯗꯕ ꯀꯔꯝꯅ ꯅꯨꯡꯉꯥꯏꯕꯅꯣ ꯑꯗꯨꯕꯨ ꯑꯗꯨ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯥꯝꯖꯔꯨꯕ ꯍꯥꯏꯕꯗꯤ ꯁꯣꯛꯑꯒ ꯂꯩꯕꯁꯤ ꯅꯠꯇ꯭ꯔꯦ ꯍꯌꯦꯡ ꯀꯅꯥꯝꯇ ꯊꯣꯛꯂꯛꯑꯔꯣই ꯍꯥꯏꯕꯒꯤꯅꯤ ꯂꯥꯟꯗꯣ ꯑꯁꯣꯛꯄꯁꯤꯡꯗꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩ ꯇꯥꯔꯗꯤ ꯀꯅꯥꯝꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯪꯅ ꯌꯦꯡꯗꯁꯨ ꯂꯩ ꯇꯥꯔꯗꯤ ꯍꯌꯦꯡꯗꯨ ꯂꯥꯟ ꯑꯩꯅ ꯁꯥꯖꯕꯗ ꯂꯥꯟꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯧꯗ꯭ꯔꯤ ꯑꯗꯨꯗꯤ ꯍꯌꯦꯡꯗꯤ ꯋꯥꯔꯗꯨꯗꯤ ꯋꯥꯠꯂꯤ ꯀꯅꯥ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯇꯥꯇꯥꯏ ꯏꯔꯅꯥꯏ ꯇꯥꯁꯨꯝꯗ꯭ꯔꯗꯤ ꯀꯅꯥꯅ ꯊꯣꯛꯄꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯩꯁꯨ ꯄꯥꯡꯖꯩ ꯑꯗꯨꯝ ꯑꯩꯅ ꯄꯥꯡꯉꯤꯕ ꯄꯩꯁꯥꯗꯨꯅꯗꯤ ꯑꯗꯣꯝꯗ ꯀꯔꯤꯁꯨ ꯀꯥꯟꯅꯐꯝ ꯈꯪꯗꯦ ꯃꯉꯣꯟꯗ ꯁꯣꯛꯂꯤꯕ ꯃꯍꯥꯛꯇꯨꯗ ꯀꯔꯤꯁꯨ ꯀꯥꯟꯅꯐꯝ ꯈꯪꯗꯦ ꯑꯆꯧꯕ ꯑꯦꯃꯥꯎꯟꯗ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯂꯨꯄꯥ 2,000 ꯄꯥꯡꯕ ꯅꯠꯇ꯭ꯔꯒ 5 ꯄꯥꯡꯉꯨꯕꯗꯨꯗꯤ ꯑꯗꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯂꯨꯄꯥ 50,000 ꯑꯃ ꯅꯠꯇ꯭ꯔꯒ ꯂꯥꯈ ꯑꯃ ꯄꯥꯡ ꯇꯥꯔꯗꯤ ꯃꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯐꯥꯎꯏꯗ ꯑꯩꯁꯦ ꯍꯧꯖꯤꯛꯁꯤꯁꯨ ꯑꯣꯄꯔꯦꯁꯟꯒꯤꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏ 50ꯁꯤꯅꯗꯤ ꯌꯥꯕ ꯌꯥꯏꯌꯦꯅ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯄꯥꯡꯖꯔꯨꯕꯅꯤꯗ ꯑꯣꯖꯥ ꯍꯧꯖꯤꯛ ꯂꯥꯟ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯀꯣ ꯑꯣꯖꯥ ꯍꯧꯗ꯭ꯔꯤꯕ ꯍꯥꯏꯀꯣ ꯑꯣꯖꯥꯒꯤ ꯉꯁꯤ ꯏꯁꯩꯁꯤꯒ ꯑꯩꯅ ꯇꯥꯖꯕꯗ ꯁꯣꯏꯔꯝꯕꯁꯦ ꯈꯤꯇꯪ ꯊꯩꯅꯕ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯒꯨꯝꯕ ꯑꯩ ꯃꯣꯠ ꯎꯏ ꯀꯩꯅꯣꯗ ꯉꯁꯥꯏ ꯊꯥ 5ꯁꯤꯗ ꯊꯥ 6ꯁꯤꯗ ꯑꯩ ꯍꯥꯏꯐꯦꯠ ꯂꯥꯏꯔꯤꯛ ꯌꯦꯡꯖꯒꯦ ꯑꯣꯖꯥ ꯃꯔꯕꯨ ꯌꯥꯗꯤ ꯀꯧꯕꯁꯤꯅ ꯊꯥ 6ꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯗ ꯈꯔ ꯂꯦꯞꯈ꯭ꯔꯦ ꯍꯟꯗꯛ ꯃꯇꯝ ꯈꯔꯁꯦ ꯑꯣꯖꯥ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯅꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕꯗ ꯃꯣꯏꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯣꯖꯥ ꯑꯩ ꯁꯨꯝ ꯇꯥꯖꯕꯗ ꯃꯣꯏꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯔꯣꯟ ꯐꯩꯔꯦꯟ ꯇꯨꯔꯦꯟꯀꯣ ꯉꯥꯡꯉꯛꯑꯦ ꯈꯣꯠꯂꯛꯑꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯀꯣ ꯑꯃ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗ ꯂꯦꯞꯄꯤꯁꯦ ꯀꯔꯤꯒꯨꯝꯕ ꯃꯣꯏꯗ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ
hidden agenda hai bo sahi akoi muju akoi de su ha mo ge jelengam tan akoi coordination file jelengam tan sar 40 years sungkat khara bo huji ko wa la ma tong huji sam hafta amu mi manga tarani ka le pasi kari hidden agenda no le si bo sahi ni pu dan hidden agenda do hidden aron ma poto lo thokram tro khanab lo thokram tro huji kandri si kari no ma thi do gine mathang India gi la long lo kari no hai bo madune hena sum gani kuki la long de leite mathang gi se India gi la long India na pai ka to ri la long si kari no ai sentence ani ka tang sai tha jab ni yam sang ta ro de pharak tha na na sentence ani ka ta sai tha jab ro da maduna min na dum taw gani mathang di India government pai khala ka da la long si kari no hai bu na lo ne kuki na nat sentence ani do za ai gi video journalist ng sai de ban tan ne ko 오자는 하이브 센텐스 가리로 아무튼 explain to you 근데 kukilen 14 kakta na te 13 da su adum aina adum haije gi basu lai jare jam no yak na thajal lo basu alum ya de akhoi mi khudi ma khang na report de ko hoi fil la theng na ri report ni kuki ona sum ubo yawani Assam rifle ona sum ubo yawani even ko central force ona sum ubo yawani theng na ri lan si central force ke su natte kuki ke su natte central natro 초이들보 소이되나 쿠키디 가르쳐 놨대다 임마 쿠키디 하면 센트럴 포스 나들이 쿠키 가이 도도노 하지보 센트럴 포스 레이터 가는 거의 워리어 싱스나 오히려 사이 라라크 사비라미 5 days to something 5 days 카피니 뭐 로션 5 days 파가다 놨대 아니 우직 로션 감들 시가리노 센트럴 포스 마야म 레미 미테 주가 컷 야드라 아직 뭐 벙커 사리시 머름 거리게 bangkar mayam mayam sajal ai bangkar sing dur nok ponok ni maram di o moi te mayam ka khal ani ma khoi lot pagi ne do lot pham ne do ma khoi attack tor pagi na te attack tor ke hai tar hai ke ne matra ko lo ke ne mathang tam ka khun na chal ga da bane asing da som sa le central government central force ne tha do kim tu mai ke ja mai te ja hai ga khani hai be ni asing ne sare bangkar do defense ki ne attack ki na ꯑꯗꯨꯅꯤꯗ ꯑꯗꯨꯗ ꯑꯩꯅ ꯅꯍꯥꯟ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯑꯗꯨ ꯀꯨꯝꯕꯤꯗꯒꯤ ꯑꯃꯈꯛꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯩ ꯑꯣꯖꯥꯒꯤ ꯏꯁꯩ ꯑꯃ ꯃꯥ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧ ꯁꯤ ꯁꯥꯒꯠꯂꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯨꯡꯉꯣꯔꯥ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ ꯉꯥꯡꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯌꯥꯝ ꯂꯥꯏꯅ ꯈꯨꯝꯗꯣꯛꯈꯤꯕ ꯑꯦꯅꯤꯋꯦ ꯀꯩꯁꯨ ꯅꯠꯇꯦ ꯁꯤꯒꯤꯗꯤ ꯍꯣꯏ ꯁꯦꯟꯇꯔꯒꯤꯅꯦ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯅꯤꯗ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯁꯦꯟꯇꯔꯅ ꯂꯥꯟꯁꯨ ꯂꯣꯏꯁꯤꯜꯂꯣ 그도 로절로 란톱 잘라로 마기 섬다 마기 마카 타바 세큐리티 포스인데 다 하이버다 시디 거의 세컨 호 세컨 아마 먹나서 미닛 아마다 좀 로션 비야고 포는 시디 시디 거의 아주 코노싱시 보이 봐 거의 뭔가 로이기 싱 사글레디 노 센트럴 포스 매 로절랄로 로에도 보내도 로에데게 레리스디 카나가 탱들이 올라 안도 시보 다비리 쿠딩 먹고 답하나 저 카라시 카라 하이네 하이로주 강나비 카라가 칸칸 송강 뭐리 카라시 아루기 담옥도서 거기 펜싱나 아이고 낙비가니 마이기 하이너자다버기네 아코이 마settu네 시시 나도 아이기 펜싱주 아이 타싱나디 아이고 네타가 고이 티티라가 아이 사이다 딜레가 핵 ngakle subscriber ongje ngakle view samuje adugo midude natti maramdi aina sumadu yade phajabagai do aingona aini hek phok sai khoi atopba khoi kanu journalist kanu akoi reporter sing yengono nang mu thagat pala amam thagalak podo khwaidagi jamlang bathina serak ba ma yaw butarabdi madugi damta nang jak jaw yaroi nang do aduna sungyeng jeng da bana phai nang ngam gada batharuk ta nang ge khoi angam gi thak nang phajana hona jago arum thada jago alugi marugi feedback to di marum di sung soi prajar lakpi bodo laksas no do jengono haibugumna ai fan ai kayam jamagi haibudi khangjade nadu akhoi tapta gi sei tabi bu khuding makpudi ai tapta na akhoi igum ikai khomjari anu thagat tabung ngamjade haibsim thamjage 오자이 햇빛 서로 너무 하이제거자 UK 양 따이 오나고 US 따이 두바이 따이 인도네시아 따이 필리핀스 따이 타일랜드 따이 오자이세 파키스탄 뭐 야외 하고 마루도 강은 거다디 강데 오자 퍼레 이 무탕제 이세이들 락셔거자 아두들의 모양 항이세 막반들 레이브 싱신 항이세 오자이가 시기 세시 나고이가 캣땅 캐나 뭐 있는 따이나 소 하고 뭐나 따브시다 답답가 하나
ꯑꯣꯖꯥ ꯑꯩꯁꯦ ꯁꯨꯝ ꯀꯩꯅꯣ ꯁꯨꯝ ꯇꯧꯔꯝꯃꯒ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯂꯤꯔꯤꯛꯁꯇꯣ ꯑꯗ ꯑꯣꯖꯥꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦꯅ ꯑꯣꯏꯅ ꯇꯥꯏꯐꯝ ꯍꯦꯛ ꯇꯧꯕꯗꯨ ꯅꯠꯇꯅ ꯀꯩꯗꯧ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯃꯈꯛ ꯂꯩ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯐꯥꯕ ꯂꯥꯛꯑꯦ ꯐꯥꯔꯦ ꯁꯦꯟꯁꯁꯄꯨ ꯂꯥꯛꯑꯦ ꯃꯗꯨꯅ ꯅꯪ ꯉꯝꯕ ꯍꯥꯏꯕꯗꯣ ꯑꯩ ꯈꯨꯟꯁꯦ ꯁꯝꯅ ꯇꯨꯝꯃꯦꯅ ꯑꯗꯨ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯃꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯗꯤ ꯑꯩ ꯑꯃ ꯐꯥꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯈꯨꯟ ꯑꯃ ꯇꯨꯝꯕ ꯍꯥꯏꯕꯗꯣ ꯃꯅꯤꯄꯨꯔ ꯚꯦꯂꯤꯁꯦ ꯗꯣꯃꯤꯅꯦꯠ ꯇꯧꯈꯤꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯨꯃꯈꯛ ꯊꯝꯖꯒꯦ ꯑꯗꯨꯏꯗꯣ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯆꯦꯂꯦꯟꯖ ꯇꯧꯕꯗꯤ ꯋꯥꯅꯤ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯑꯁꯤꯗ ꯑꯆꯨꯝꯕ ꯂꯩꯇꯦ ꯊꯣꯏꯗꯣꯛꯅꯁꯨ ꯈꯟꯕꯤꯔꯒꯅꯨ ꯀꯩꯅꯣꯗꯤ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕ ꯃꯣꯏꯅꯕꯨꯗꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯑꯩꯗꯤ ꯈꯪꯗꯦ ꯅꯪꯅ ꯁꯨꯒꯤ ꯕꯥꯔꯗꯦꯗꯣ ꯑꯗꯨꯅ ꯑꯔꯣꯏꯕꯅꯦ ꯍꯥꯏꯈ꯭ꯔꯦ ꯑꯍꯥꯟꯕꯗꯁꯨ ꯁꯦꯠꯇ ꯍꯥꯏꯔꯛꯑꯦ ꯇꯞꯇꯥꯒꯤ ꯏꯁꯩ ꯀꯨꯀꯤꯂꯦꯟ 10 ꯌꯧꯍꯜꯂꯣꯏ 14 ꯌꯧꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯅ ꯊꯥꯔꯗꯣꯏꯁꯦ ꯃꯩꯇꯩ ꯀꯨꯀꯤ ꯋꯥꯔꯁꯦ ꯂꯩꯕ ꯃꯈꯩ ꯇꯞꯇꯥꯒꯤ ꯏꯁꯩꯗꯤ ꯊꯥ ꯑꯃꯗ ꯑꯅꯤꯗꯤ ꯑꯗꯨꯝ ꯊꯥꯗꯔꯛꯀꯅꯤ ꯈꯪꯗꯦ 3 ꯊꯥꯗꯔꯛꯄꯁꯨ ꯌꯥꯏ ꯍꯌꯦꯡ ꯋꯥꯔꯁꯤꯡꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯉꯒ ꯑꯗꯣ 2ꯗꯒꯤꯗꯤ ꯇꯥꯔꯔꯣꯏ ꯉꯝꯃꯒꯦ ꯑꯗꯨꯝ ꯊꯤꯡꯅꯕ ꯍꯣꯠꯅꯁꯦ ꯑꯗꯣ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯨꯝꯈꯛ ꯉꯥꯏ ꯇꯥꯏꯐꯨꯟ ꯐꯦꯁꯕꯨꯛꯀꯤ ꯍꯦꯛ ꯇꯧꯕꯤꯕꯗꯣ ꯏꯟꯐꯣꯔꯃꯦꯁꯟ ꯂꯦꯇꯦꯁ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯀꯩ ꯂꯩꯕꯤꯕꯒꯦ ꯖꯥ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯗꯨ ꯃꯉꯥꯏꯔꯦ ꯃꯣꯏ ꯉꯝꯃꯦꯅꯁꯨ ꯍꯥꯏꯀꯣ ꯑꯣꯖꯥꯅ ꯍꯥꯏꯗꯣ ꯍꯣꯏ ꯉꯝꯃꯕꯗ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟꯗ ꯂꯩꯖꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯕꯔꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯇꯧꯖꯔꯦ ꯗꯦꯟ ꯑꯗꯨꯒ ꯀꯣꯔꯠꯇꯁꯨ ꯑꯃꯨꯛ ꯊꯥꯡꯒꯠꯆꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯨꯝꯕ ꯀꯨꯀꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕꯗꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯀꯥ ꯃꯄꯦꯒꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯃꯆꯥꯒ ꯄꯪꯌꯦꯡ ꯌꯦꯡꯃꯤꯟꯅꯔꯝꯕ ꯌꯥꯏ ꯑꯀꯥ ꯃꯄꯦꯠꯀꯤ ꯐꯤ ꯊꯣꯡꯅꯕꯀꯥꯁꯦ ꯃꯣꯏꯗꯤ ꯃꯆꯤꯟ ꯃꯧꯄꯥꯒꯁꯨ ꯄꯪꯌꯦꯡ ꯌꯦꯡꯃꯤꯟꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯇꯩꯒꯤꯗꯗꯤ ꯆꯠꯅꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯈꯔ ꯏꯀꯥꯏꯖꯕꯒꯤ ꯀꯩꯅꯣꯗꯨꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯊꯤꯡꯉꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯏꯐꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯀꯤ ꯃꯈꯣꯏꯅ ꯍꯛ ꯄꯥꯏꯅ ꯃꯗꯨꯒꯤ ꯋꯥꯔꯧꯕ ꯁꯨꯡꯂꯩꯁꯨ ꯂꯩꯖꯕꯁꯨ ꯅꯠꯆꯗꯦ ꯑꯗꯨꯒ ꯀꯥꯊꯨ ꯀꯥꯔꯟ ꯊꯥꯒꯠꯂꯛꯄꯗꯨꯒꯤꯗꯤ ꯃꯈꯣꯏꯗꯤ ꯀꯩꯁꯨ ꯃꯅꯥꯅꯤ ꯃꯣꯏꯗꯤ ꯐꯅ ꯍꯔꯥꯎꯔꯧꯅꯤ ꯁꯤ ꯍꯟꯗꯛ ꯁꯤ ꯊꯥꯒꯠꯁꯤ ꯀꯥꯏꯅ ꯃꯆꯟꯅꯨꯄꯤꯒ ꯊꯥꯅꯗꯅꯒ ꯊꯥꯒꯠꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯨꯗꯤ ꯃꯩꯇꯩꯗꯗꯤ ꯃꯤꯅꯦ ꯃꯣꯏꯒꯨꯝꯕꯗꯤ ꯁꯥ ꯅꯠꯇꯦ ꯑꯗꯨꯅ ꯈꯔ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯖꯩ ꯑꯩꯈꯣꯏꯅ ꯁꯥꯏꯕꯔꯗ ꯁꯤ khar tawꯤ moju hek tawba haiba nate anu ju haire monusu be koi di hek tawba haibu su nate da sidi an ma koi na paisa pirga nekpa adu do oi haibagi ama hak ama suggest asum kano asum proof mak leitraba su smai tom sabi re koi Pakistan lomdagi ni ama hai adu type tap ben Tamil lomdagi torukuni na paisa pae oise adu koi Manipur gi su sabi gi boro koi tantha gi so sum haibi e makoi su han hek to mane mo ju han to hi male diamond gi su ada makoi na makoi angam ge no hona gen hona biri hujik tasen madu koi ipa isa ai koi ni pi angang ji mo da mitei gi di madu di samna ha pijang am gi madu ma thamna ba koi gi clip ne aduna khara hona biri mayam na paus no se ngai ga no taw adu thing hek to ren kaso amara de kan adu mangai re bo ja hai do do ja no tup chala ge dig dagi de chief secretary gi matang da to ga no separation phangoi no khangdra bo hai do aja audu oja kmai khangge du kana am sana ga hai gi brai bu ta hok da ju adu de hai gi separate administration the people gi wapam su leite amit sana ju hai akoi gi cm na su adu hai bi separate administration pi then akoi gi kokom gi sat ki madam du adu hai ga lakhi adum ako Delhi da koi unaru ba matam du sat mahai gi adum separate administration khak pi roi a separate administration pi roi har mina separate administration hai di kukilan hai bani na du de koi home hoi adu osu tongan bu ojera su phangro ni khalamani na atop on all ga banging yeng bu do nokninga ko ni de sam koi amam yeng paidile termina phangro ai mami du ropni hujikti samda napsen bagi mami tare aduna lan je shanti soidan la anen khalle lan je koi political gi wader miyeng de go ai halse akoi public ki miyeng natte public ki bote gi di hal ko kilen wander ma hai re
wali sanarga santi pora su dot political gi me oiba dialogue haigadra adu dadi ko lan se santi lakpagi mami di sing soi soi lan habi di khanjai adu public ki di tongale koina pami dina koi manipur ki thokro lore si kaktani siamna ambai support tong ni to sun tapta support tong ni to sun na karon support tong jon badun yeng chen bi haide madun gi na thau natte masana talaga sa je pharaga sa badu dingam da ba jiba min sa de da min sa badu no sa no pha ba oiro kai no pha bo sa madu mul sa raga na makoi mabu thanjaba jibadani makoi akoi gi adu khwai dei so akoi kanu se tawi tawo bo de koi akoi wolf akoi lamui so adwan bi tawi adu lamui degi de makoi na mu hen tawi mami tai akoi manipur da phangba poti nate si adu sab mani sam manipur da phangba po nate ku ki so kon lakhi bane manipur da phangam de ku ki sam 1845 degi phanggi bi ani nasinga mar matam degi adu phangam de mo si adu sab mani na ha adu kini to hoi mate sathi bole ram tari koi londa da adu sin na ngo da bani adu leitram ni adu sin na bone natro adu mo na hayo adma ai na o ai junga mo ya do ai ma koi gum sam na mi te have ma koi gum sa na te koi si mi ne adu de na mo de du kanu te media gi am ka hayo do asa imana mo mai na hat pi ro dro nang bo hai bi asa mi te na halaga si ba sa halaga si adu mai te de koi na hajo da ja ja ka ni madu ko hanu bi de kum tarap ka mai te ne ka so halo bai maram de akoi se mi ne moi ko mo sa na te koi se makoi ko ma sa na te mai te de mi ne mi amo oibadi mi amo oibagi sat kadabani aduna ne hujiki hariba koi maitai nupana lawba ko ki nupi se tek tek gaidun ladi si madam dadi adugo amadna sa da yum palo bagini tar bo do sa dani adu so royal family da palam da khar far masu hai adu akoi aso sangi da sen jaw tun sen tum bai da palam da khar far masu adu nupi du so amuk to ngam ji mo pi so ai ai det oi yamna koi yam angam thau sang lai ba koi kanu jo oram ta ri khar so sep oram su ya bani albu to da di samana ma ming ne yeng ge hai ba ta ra samana ba koi level am da sam u ba ta ba khat ta ra di mai te da pan du da dum hingani kumadam di koi mi ni adu ma koi da pan du di nate mam hingana ite sa ne lore za adu ki thamoi di lai ko ho adu na ba asu sajari di ai ni hek heku sajari war goi bagi ne ai na hari se ku ki tum na hal oi na adu ai na se heku sajari war sin hek lo hi ma mi kup to adu ki matum da hai gani ai na ai hanjan se me da so al mai jare tapta ge ko kilen series me am do adom ki kan odi yari bom wal yaw di sim de lo no mutat piro ho so war lo re ai sak da bi sai do lo re but war morning oi bi sak sai do ni si di adu stage ma thak ta sak pa ya bi sai si natte si di lo ku ya ro o si do sak ka dra haiba mi pirak pa akoi pinpoint hai da suggest to the oil some sai tha ja bang tani ko ama khak po phang rab di adum acham ek phang ni adum lo ko wa am da ngam dra di ai ka indu sun ngai li te acham mi ni ujari lo du lo pe ya ro phau bai mai tha ni khuda mai tha ni hibo karam ji wa hai na ki sibo tawam tawala ando dum tawna adu am yam saw sam na community group sunat te mu adu inda ga mena tawya group adu tawya la long sunat tol mo no in taw kula bi adu o hana madu de oina phang ba potu ne gi segi team de adu segi team khudi mu ja in po thopol oi mangam de wai adu mayam so ko tabi be sing su adu ai sei bu adu den am su yeng bi de sing so ko the morning bell gi ke mateng si lo chera ga sum ba team gi sei se san ningi tapta sum ga thing adu atapi sai si sakpir o habi yam hai madu de natte atapi sai du san bi ra kanu maram di adu hoi sa o habi ra kana khoi lei khidra basing gi mafam da den hojik sok muk khal e atapi sai am sakpa ya ba mak le na me akoi sok pala basing gi som akoi lai mungam ja da bi gi sim ki sai tha ba ma sum ma gi teng tha na hoi di atapo oi bi ya mi gi sam no mai vai lan pham da sang gi du atapi sai sa o de pha bo oi roi kanu ai sai tha ning oi
ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯇꯥꯜ ꯃꯥꯟꯅꯕꯗꯁꯨ ꯕꯤꯇꯤꯡ ꯃꯥꯟꯅꯕꯗꯁꯨ ꯑꯩꯈꯣꯏ ꯈꯔ ꯂꯥꯡꯕꯗ ꯑꯣꯏꯅ ꯍꯧꯖꯤꯛ 14ꯁꯤꯐꯥꯎ ꯇꯞꯄꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯞ ꯂꯥꯡꯁꯤꯟꯈꯤ ꯇꯥꯔꯗꯤ ꯄꯨꯂꯞ ꯃꯥꯟꯅꯈ꯭ꯔꯅꯦꯅ ꯈꯦꯝꯃ ꯁꯦꯠꯅꯩ ꯑꯗꯨ ꯑꯩꯈꯣꯏ ꯕꯤꯇꯤꯡ ꯆꯦꯟꯖ ꯇꯧꯔꯛꯄꯗ ꯌꯥꯝ ꯋꯥꯔꯛꯏ ꯃꯔꯝꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯈꯪ ꯍꯩꯗꯅ ꯅꯩꯔꯒ ꯇꯝꯗꯅ ꯈꯣꯠꯇꯅ ꯂꯥꯛꯄ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯌꯥꯝ ꯏꯁꯩꯁꯤ ꯇꯁꯦꯡꯅ ꯏꯁꯩꯁꯤ ꯁꯛꯄ ꯈꯔ ꯍꯩꯕꯒꯤ ꯋꯥꯅꯤ ꯏꯁꯩꯗꯤ ꯁꯨꯈꯪ ꯈꯪꯗꯕꯅꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯛꯄ ꯈꯔ ꯍꯩꯔꯣ ꯑꯣꯖꯥꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯔꯕꯅꯤ ꯑꯗꯩ ꯂꯤꯖꯦꯟꯗ꯭ꯔꯤ ꯑꯣꯏꯔꯕꯅꯤ ꯃꯉꯥꯏ ꯍꯥꯏꯕꯤꯕꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯕꯤꯕꯅꯤ ꯅꯠꯇꯦ ꯑꯩꯗꯤ ꯏꯁꯩꯗꯤ ꯁꯛꯄꯗꯤ ꯍꯩꯌꯦꯕ ꯈꯔ ꯏꯁꯩ ꯁꯛꯄ ꯑꯩ ꯍꯧꯖꯤꯛ ꯑꯣꯖꯥꯗꯤ ꯌꯥꯝ ꯍꯩ ꯍꯥꯏꯁꯤꯕꯨ ꯊꯥꯖꯗ꯭ꯔꯕꯣ ꯃꯌꯥꯝ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯨ ꯅꯠꯇꯦꯅꯦ ꯁꯣꯝ ꯑꯩꯈꯣꯏ ꯈꯟꯖꯨ ꯁꯣꯝ ꯁꯉꯥꯏꯗ ꯑꯗꯨꯝ ꯏꯁꯩꯁꯤ ꯌꯥꯝꯅ ꯂꯥꯏꯗ ꯅꯪꯅ ꯁꯨꯝ ꯆꯠꯈꯤꯕ ꯁꯨꯝ ꯈꯤꯇ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯦꯗ ꯁꯨꯝ ꯁꯥꯖꯩ ꯃꯄꯥ ꯁꯨꯝ ꯃꯄꯥꯟ ꯁꯨꯝ ꯊꯣꯛꯄ ꯁꯨꯝ ꯆꯠꯈꯤꯕ ꯁꯨꯝ ꯆꯠꯈꯤꯕ ꯃꯗꯨꯅ ꯉꯪꯕ ꯄꯣꯠꯇꯨ ꯑꯗꯨꯗ ꯀꯔꯤ ꯊꯥꯖꯤꯟꯕꯁꯤꯗ ꯚꯥꯕꯣꯛꯒ ꯍꯦꯛ ꯆꯥꯟꯅꯔꯝꯃꯕ ꯐꯖꯔꯦ ꯑꯗꯨꯝ ꯚꯥꯕꯣꯛꯒ ꯆꯥꯟꯅꯗ꯭ꯔꯗꯤ ꯐꯖꯔꯦ ꯀꯥꯟꯅ ꯍꯥꯟꯅ ꯄꯥꯏ ꯍꯣꯠꯅꯕꯗꯣ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯦ ꯑꯗꯨꯝ ꯑꯗꯨꯗꯤ ꯏꯁꯩꯁꯤꯕꯨ ꯂꯨꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤꯕ꯭ꯔꯥ ꯑꯩ ꯚꯥꯕ ꯑꯃ ꯇꯥꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯄꯥꯟꯖꯔꯤꯕ ꯁꯨꯔꯁꯤ ꯀꯥ ꯃꯅꯨꯡꯒꯤ ꯋꯥ ꯅꯠꯇꯦꯗ ꯄꯪꯂꯥꯎꯗ ꯂꯥꯎꯕ ꯑꯣꯏ ꯃꯥ ꯁꯤꯔꯦꯗꯁꯨ ꯚꯥꯕꯣꯛꯅ ꯈꯨꯕꯥꯛ ꯈꯨꯔꯗꯤ ꯑꯗꯨ ꯐꯖꯕ ꯆꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯥ ꯁꯤꯔꯦꯕꯥꯎ ꯁꯝꯅ ꯑꯣꯖꯥ ꯅꯥꯏꯔ ꯇꯝꯅꯕ꯭ꯔꯥ ꯁꯤꯐꯥꯎ ꯂꯣꯡ ꯐꯨꯕꯁꯤ ꯑꯩ ꯃꯥ ꯁꯤꯔꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗꯨꯅꯤ ꯑꯩꯅ ꯇꯧꯖꯔꯤꯁꯤꯗꯤ ꯑꯣꯖꯥ ꯅꯥꯏꯔ ꯇꯝꯖꯔꯛꯄ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯑꯁꯣꯝꯗ ꯇꯥꯕꯤꯔꯤꯗꯨꯒ ꯑꯩꯅ ꯁꯛꯏꯁꯤꯒ ꯍꯦꯛ ꯀꯣꯛꯇꯨ ꯍꯦꯛ ꯆꯥꯟꯅꯔꯨꯕꯒꯤ ꯅꯨꯡꯁꯤꯕꯤꯔꯤꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯁꯩ ꯁꯛꯄꯗꯤ ꯈꯔ ꯍꯩ ꯈꯪꯕ꯭ꯔꯥ ꯁꯨꯡꯈꯪ ꯈꯪꯗꯦ ꯍꯥꯏꯁꯦ ꯑꯗꯨꯅꯤꯅ ꯈꯪꯖꯗꯕꯅꯤꯅ ꯀꯥ ꯍꯦꯟꯅꯁꯨ ꯍꯩꯖꯗꯕꯅꯤꯅ ꯑꯗꯣꯝꯅ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯁꯤꯒꯨꯝꯕ ꯁꯛꯍꯟꯅꯤꯡꯉꯤ ꯁꯤ ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯃꯔꯝꯗꯗꯤ ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯑꯣꯐ ꯄꯦꯟ ꯄꯣꯏꯟ ꯑꯣꯏꯅ ꯏꯔꯒ ꯊꯥꯕꯤꯔꯛꯄ ꯌꯥꯎꯔꯤ ꯁꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯁꯛꯍꯟꯅꯤꯡꯕꯗꯨꯗꯤ ꯇꯞꯇꯥꯁꯤꯗ ꯅꯪ ꯁꯤꯒꯨꯝꯕꯒꯤ ꯊꯤꯝꯁꯤꯗ ꯑꯩꯈꯣꯏ ꯁꯛꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯒꯅꯤ ꯂꯥꯜꯂꯦ ꯍꯥꯏꯕꯤꯔꯛꯀꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯨꯗꯤ ꯚꯤꯝꯒ ꯗꯨꯔꯖꯣꯙꯣꯟꯒꯤ ꯑꯔꯣꯏꯕ ꯂꯥꯟꯐꯝꯗ ꯒꯗꯥ ꯍꯥꯏꯔꯝꯕ ꯃꯇꯝꯗꯨꯗ ꯚꯤꯝꯅ ꯉꯥꯡꯈꯤꯕ ꯗꯥꯏꯂꯣꯛ ꯗꯨꯔꯖꯣꯙꯣꯟꯅ ꯉꯥꯡꯈꯤꯕ ꯗꯥꯏꯂꯣꯛꯇꯣ ꯃꯗꯨꯗꯣ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯌꯥꯔꯣꯏ ꯅꯪꯗꯣ ꯃꯗꯨꯗꯤ ꯃꯤ ꯇꯥꯕ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦ ꯃꯗꯨ ꯂꯥꯜꯂꯤ ꯀꯥ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯂꯥꯟꯐꯝꯒꯤ ꯗꯥꯏꯂꯣꯛꯅꯤ ꯁꯤꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯗꯨꯒ ꯄꯨꯊꯣꯛꯏꯕ ꯄ꯭ꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛꯀꯤꯅꯤ ꯃꯗꯨꯗꯤ ꯑꯩ ꯈꯔ ꯂꯥꯟꯗꯣꯔꯛꯑꯦ ꯑꯗꯨꯗꯤ ꯁꯨꯔ ꯂꯥꯜꯂꯦ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯁꯨꯔ ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯁꯨꯔ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯀꯔꯥꯏ ꯂꯥꯝꯅ ꯍꯩꯇꯅ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯍꯩꯖꯕ ꯑꯇꯩꯗꯤ ꯍꯩꯖꯗ꯭ꯔꯦ ꯂꯣꯏꯔꯦ ꯑꯗꯨꯅꯅꯦ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩ ꯏꯁꯩꯁꯦ ꯑꯩ ꯁꯛꯄ ꯍꯩ ꯌꯥꯝ ꯍꯩꯕꯁꯨ ꯅꯠꯇꯦ ꯈꯔ ꯍꯩ ꯑꯗꯣ ꯈꯪꯕꯗꯤ ꯏꯁꯩꯗꯤ ꯀꯔꯤ ꯔꯥꯒꯅꯣ ꯁꯨꯝ ꯈꯪꯗ꯭ꯔꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯩ ꯁꯨꯝ ꯇꯥꯕꯤꯔꯤꯕꯅꯤ ꯁꯨꯝ ꯑꯗꯨꯅ ꯗ ꯃꯣꯔꯅꯤꯡ ꯕꯦꯜꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯇꯞꯇꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣই ꯏꯁꯩꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯞꯇꯥꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯣꯏ ꯈꯔꯕꯨꯗꯤ ꯌꯥꯛꯅꯕꯨꯗꯤ ꯈꯔ ꯉꯥꯡꯒꯟꯕꯅꯤ ꯑꯩꯒꯤꯁꯤ ꯁꯤ ꯌꯥꯝꯅ ꯈꯪ ꯍꯩꯕ ꯌꯧꯗꯕꯒꯤꯅꯤ ꯁꯤ ꯑꯗꯨ ꯈꯪ ꯍꯩꯕ ꯌꯧ ꯇꯥꯔꯗꯤ ꯈꯔꯁꯨ ꯅꯣꯜꯂꯛꯀꯗꯕꯅꯤ ꯑꯩꯈꯣꯏ ꯃꯍꯩ ꯌꯥꯝ ꯄꯥꯟꯕ ꯎꯄꯥꯜꯗꯤ ꯃꯔꯨ ꯂꯣꯛꯑꯦ ꯍꯥꯏꯔꯤꯕꯅꯤ ꯑꯩ ꯍꯣꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯔꯨꯛ ꯂꯨꯛꯇ꯭ꯔꯤꯁꯦ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯣꯖꯥ ꯇꯁꯦꯡꯕꯗꯤ ꯉꯁꯤꯒꯤ ꯇꯞꯇꯥ ꯀꯨꯀꯤꯂꯦꯟ 14ꯁꯦ ꯑꯣꯖꯥ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯉꯁꯥꯏꯗ ꯑꯩꯈꯣꯏ ꯇꯧꯅꯩꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯀꯣꯏꯁꯟ ꯍꯪꯅꯩꯁꯦ ꯆꯠꯊꯅꯤꯡꯕꯗꯤ ꯃꯌꯥꯝ ꯌꯧꯖꯔꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯃꯇꯝꯁꯤꯅꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤ나 ꯑꯃ ꯇꯧꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯑꯣꯖꯥ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ TMB ꯗꯤꯖꯤꯇꯦꯜ ꯅꯦꯠꯋꯥꯔꯛꯇ ꯑꯃꯁꯨꯡ ꯃꯄꯥꯟꯕꯨ ꯑꯣꯕꯖꯥꯔꯞ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯣꯖꯥꯒꯤ ꯚꯣꯀꯦꯜꯁ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯑꯣꯏꯌꯦꯕꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯕꯤꯍꯥꯞꯇ ꯔꯤꯀ꯭ꯋꯦꯁꯟ ꯇꯧꯖꯒꯦ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ TMB ꯗꯤꯖꯤꯇꯦꯜ ꯅꯦꯠꯋꯥꯔꯛꯄꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯁꯤ ꯑꯣꯖꯥꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯏꯅꯤꯡꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯗ ꯃꯣꯔꯅꯤꯡ ꯕꯦꯜ ꯗꯤꯖꯤꯇꯦꯜ ꯑꯩꯈꯣꯏ ꯅꯦꯠꯋꯥꯔꯛꯄꯨ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯞꯇꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯩ ꯊꯥꯒꯠꯆꯩ ꯑꯩꯈꯣꯏ ꯃꯈꯣꯏ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯊꯥꯒꯠꯆꯔꯤ ꯕꯤꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯝꯗꯤ ꯁꯝꯅ ꯗ ꯃꯣꯔꯅꯤꯡ ꯕꯦꯜꯅꯁꯨ ꯁꯝꯕꯨꯁꯨ ꯑꯩꯅ ꯀꯥ ꯍꯦꯟꯅꯁꯨ ꯊꯥꯒꯠꯆꯩ ꯃꯔꯝꯗꯤ ꯑꯩꯒꯤ ꯍꯦꯛ ꯅꯛꯅꯁꯤꯜꯂꯔꯨꯔꯦ ꯃꯁꯤ ꯑꯩꯅ ꯏꯟꯚꯥꯏꯇꯤ ꯇꯧꯖꯕꯗꯤ ꯅꯠꯆꯗꯦ ꯍꯦꯛꯇ ꯂꯥꯛꯄꯤꯔꯤꯕ ꯀꯧꯕꯅꯤ ꯍꯔꯥꯎꯐꯝ ꯊꯣꯛꯏ ꯑꯗꯨꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯉꯝꯖꯕ ꯄꯣꯠ ꯅꯠꯇꯦ ꯃꯔꯝꯗꯤ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯆꯈꯥꯏꯕꯤꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯍꯥꯎꯁꯅꯤ ꯑꯗꯨ ꯁꯤꯒꯤꯕꯨꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯞꯇꯥ
ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯇꯞꯇꯥ ꯕꯦꯟ ꯅꯠꯇ꯭ꯔꯒ ꯇꯥꯏꯐꯨꯡꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕꯁꯤꯃꯁꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯗ ꯃꯣꯔꯅꯤꯡ ꯕꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨꯁꯨ ꯑꯩꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯤꯊꯗꯅ ꯌꯦꯡꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯇꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯇꯞꯇꯥꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ